Congress Party na framework agreement pu khulai oina sizinaduna miyam da mi paiba pu onnaba honabiganu haina BJP Manipur Pradesh ki president K.S. Babanandan hairi Sub Depot Manager Yasinaba Purapadagi All Manipur Petroleum Products Transport Association na sangsilaba khongjang handokre Tramatoi suba Sam Rifles amasung More Police ki apunba team amana aina yadaba khulai lalon mamiyoy ani fare Senapati na sayi sige August thadu na pimasa amabo ikai kuna bamangan bada matung da hato ke tawrambada senaba miyoy fadrabadi Imphal Dimapur lambi ban tawragani hairi Amasung Tramatoi suba Manipur Polo International Tournament nga si sana ke match da USA na India team eba pandal ahum ani damai to pikre Mayam khurumjari adomni ambire basi Impact News ni ai taklamam siam kanan haujik pungza sipawbagi marwa pausing yam da pizari Framework agreement na khulai oina sizinaduna Congress Party na miyam da mi paiba pungan bigano agreement na sina Manipur ki integrity da sok sokaloi haina BJP Manipur Pradesh ki president K.S. Babanandan amu hana thajaba phongdokre wafama singasi maya Imphal ki multi-purpose hall da pangthokiba nomagi oiba political conference amada Babanandan phongdokibane BJP mayang Imphal mandal na sinna pangthokiba tharum aduda Rajya Sabha ki MP su oriba Babanandan makha tana phongdokibada Chief Minister N. Biren Luchingba lengak asibu miyam na thajaba thamlaktuna mangzil thana sangsilakliba lengak asibu thintananaba Congress Party na honabane India na malem ki atai laibak singdagi saukhatpa thintahaubasu Congress Party na maram oiraga thintahaubani haina su maral siki Adabu BJP na lengak asina BJP ki lengak asina atian matam khara asida miyam gi sakhat thawrang kaya mai pan sangsilakle maramadna hauzik paleba BJP ki lengak asida thajaba thamlabadi sahi ani gi manung the state asida chauna ahongma purapungam gani haina su phongdokhi BJP ki hanagi president sing MLA sing amasung BJP ki tongan ba thongmi kayana sar yakiba thormaduda local MLA ke Rovindro na phongdokibada Congress Party na framework agreement ki matang da koirau lauriba si insang thongba loidringai da thomya I haibagumani haina kariuna ba phongdokhi mahak pawa pambagi politics ta sangpanate miyam gi thabak tawge khandana politics ta khongdarakpani haiki maramadana BJP ki MLA sing amasung thomi khodimakna matam punamakta Manipur ki integrity ngaknabagi damakta sem saduna lei haina su phongdokhi Apni CM dire na honorable CM dire hook to pure nezi adu ki mind divert tongna no ne man ngasi framework ki phunda ma ya thajeli aduna masi ki diversion tactics thase biru Congress na season lari ba parjamia ko nam thak tawrga apoi ki parli ba sarkar sa apa bata mayam se ki badegi diversion tactics season lari ba ju mayam thase biru parli ba sarkar si hat nipan katan ngai apoi ne tawri ba mayam ji sum yen bi he lak badegi lai ba mayam ni man amu apoi Manipur specific koi ba Manipur ba chana ba scheme mayam ba jumana ngana na ga topic re parli ba sarkar si sei ani boktan pan ba ngasi Manipur kari ahom ba la ke mayam ji ni All Manipur Petroleum Products Transport Association Amtana Sangsilama Thau Singbalepagi Khongjang Maram Sade Thau Singbada Athing Bapirlabadi Logi Thongda Excel Lahutkani Amadi Thau Leina Thau Pidriba Petrol Pump Sing License Kakani Haina CF Amasung PD Minister Karam Siam na Phongdokre Sajing Maiden Khongda Labor Minister Karam Siam gi yumda pangthopa pangmising unabamada mahak na hai gari leitringaida Maram Sadana Thani ahum waliba tender process reserve tau haina association asina sangsilakliba khongjang asi laibak thibani hiramasi gi matang da lengaka association asiga kayarak hana famina khrabasu miyamgi khandana masagi khanbagi mawongda satharakpa langani association asina thau singdrabasu All Manipur IOC Limited Retail Outlet Dealers Association amasung Dealer Association na thau singbagi thabak paikhatle association asi ani asina malom depot thau thabada Amtana athing bapirlabadi masigi sabsab action lakotkani miyang interesta association asigi apam pamda tathokta sin taunabagi oinadi laingang ayaba piroidaba nate niyongi wangwada thabok tarolabadi madada tholaba apapatagi daita association asina pujagadabani haiki lonena malomda laiba world depota namit kuntrani gi petrol amasung namit nipunipan gi
निफुनिपानी की डीजल स्टॉक तौदन लेरी स्ट्राइक हेक तौबगा मियाम थाव फंगरो हाइबगी मी पाइनिंgai ओइदि हाथु हाथु तौबिगनु स्ट्राइक असिगी खुदोंग चाब लौरगा ऑयल पंप सिंगना थाव लेना पिरमदबा थोकलबदी पंप सिंग अदुगे लाइसेंस कक्नबा सेम सारे मियाम इंटरेस्ट की वांगदा थबक तौरप सिंग मथक्ता अकन बपारा तंबिनबा लैंगांगना सेम सादन लै हाइनसु मिनिस्टर फोंगदोकी प्रेजेंट स्टॉक से पेट्रोल दा अकोई 30 days की पेट्रोल ले अदुगा डीजल ना 48 days की ले अदुना सुमाइना अति स्ट्राइक ना सिंग खरा हेक तरुप कांदा प्रजा ना यामना पैनिक बाइंग तौबगी थबक सिमदी तौबिगनु अदि एसोसिएशन मयाम अमना आउट ऑफ 3 की मनुंग अमा खक्तना अदि तौबा पोनी अदु सनबसु यारोय अदुगा डिमांड दुसु मरम जादब डिमांड मोय हुजी हुजी अदि टेंडर थाबा कांदा गाड़ी सु लेतना कोन थाव हुंगी मतुंग दा गाड़ी चलगा तौबा याबदो हुजितगी मोयगी रिजर्व तौवायबने रीजनेबल ओइदे मरमबु चादब थबक तौरगदी मिनिस्टर ब लैते एसोसिएशन ब लैते एनी ऑर्गेनाइजेशन वर्गसु मियामना अदुम मोयगी मथक्ता मतम चुपदा मरम चादब थबकी दमक्तदी मोयबु दंदी पिनब ngairag लैबसे अखोय खुदिंग खंजनबगी तंगाय फदब ले Nakalamoromda All Manipur Petroleum Products Transport Association amasung All Manipur Petroleum Products Drive Association na Indian Oil Corporation IOC na mawong tadan tender kawi haiba amasung thau singba gari gi bara hantahanba gi mayokta thau singba lepagi khongjang sangsinba hauki badu yanaba ma purakpada gi handokre ngasi nongthil malomda leiba oil depot ta Association ani asigi miyut sing depot adu gi sub depot manager yauna thau gi retail outlet singi miyoy singa wari sandraba matungda yanaba du purakibani Impact News na phamba pawda wari sanaduna yana kibaduda IOC gi tender laukthokpada Manipur dagi thau singba gari sing yawhannaba IOC da taksinba karigumba thau singba da Manipur gi gari sing yawhollaktrabadi Association anina thau singba lepada retail outlet sing na su sawatpa haiba wafam sing yawri ngasigi wari sanaduna yanaba puraktrigai mangoinana All Manipur Petroleum Products Transport Association amasung All Manipur Petroleum Products Driver Association gi apunma mihut sing na malong oil depot ki get mamangda makhoi gi demand sing piyo haidana wakan ifam pangthoke wakan ifam satharingai talakta nambol PS ki team ama laktuna wari sandarba matungda depot ki SDM ga paw founderba matungda wari sanaduna yanaba purakhibani IOCना अखोगी सेलिबा टेंकी गाड़ी सिंसे अमो बक्सेनबा याहलोइदबगी कंडीशन अमा लाखपदि अखोइना IOCदा टेंकर मयाम से हानगुमनि चेनबा याहनबियो अना IOCदा अखोइना डिमांड तौजबनी हुजि हुजिक अखोइना हुजि आरपिन तौजरमिसे मखोगी IOCगी हायर अथॉरिटी सिंगदगी गाइडलाइन नॉलेज लौबिरगा अखोइना तालिबा डिमांड हाइबदि अखोइगी हुजि मणिपुर की गाड़ी सेलिबा गाड़ी सिंसे हानगुमना स्मूथली सेलहनबियो चेनबा याहनबियो अना अखोइसे IOCदा कन्ना तक्चबनी National Highway Number 2 Imphal Dimapur lambi da sialiba passenger puba winger cruiser amasung taxi singda sakhangdaba singna tatana sel munba driver fuba chaiba ki thaudok tholakli to shilakli saliba tha asigi haukiba tang amadagi ngasi fawa da puna gari taretagi sakhangdaba singna sel munba amadi gari driver furapagi thaudok thoki haina All Manipur Interstate Winger and Cruiser Drivers Welfare Union gi president Songthang Sankrajitna Fongdokre AMIW and CWWU amadi Interstate Taxi Service Worker Association na punna kusan naduna Manipur Police Club ta pang thoki ba pang bisnguna bada Sankrajitna Dimapur lambi ki saruk am oina kilometer nifurom oigadaba ta faudagi modwung fawada selmun bagi thawong tatana sathari Maya kaba nisa saba khut nangwai amasung sei pai ba sakhangdaba kharana passenger dagi sel munba yauna gari driver dagi so sel munba gi thabak sathai sel pi dragana driver singbu sasan gumna saifam naina phu saiba tawi hairi thawng asi toshilakpana lambi asida ayuk nungthil naidana security thamba amasung senapati amadi kangpopi police station na mieng sangbinaba appeal tawrakli awaba taraba driver sang yenglaga demi tara mangani fawbagi manungda lengang na akan section thawrang sun lokhalaktrabadi gari sienmal lepa yauna makhal makha kayagi khongjang sing sangsilagani haina mahna makha tana fongdoki passenger kumdha laga passenger check toba adi passenger di pesa mulhoba adi driver dagi pesa mulhoba yadaga na driver ji phubi ba cheibi ba Makuta kantalakpa yam yaure hujik paliba onerba semna sigi miyeng se amtu changbiu aduga akoigi leiba lambi tapok tu mubungche sida akoigi
देना की पुलिस पर्सन थमीबा ngam hai kana koi gi sinapdi SP kapopi SP sida koi gi honorable CM na magi ayaba yaurga kitang koi gi chali bagari singda yengbinaba haijari Sakhangdaba singna law yainanaba thamba phawbai bai thabiramnaba imung anida CF amasung PD Minister Karam Siamna tengmang pikre Panbayai Laibok Tiba Todo Asi Tasik Tang Taratareki, Nongalam Daida, Bishnupur District in Manung San Laiba, Ngai Kong Kuno the Tokibane, Minung Silaitana, Tumnamai Tadok Piramlaba, Foboy Singado, Kaino Tonkadagi, Laisram, Samendra, Amasung, Samananda Amasung, Takelamam Atobagi, Yainaba, Paidana Tamba, Foboy Singne. Todo asun awaba tarab imung aniasi da Minister Karam Siamna, Kilo Yang Kaigi Oiba, Seng Bek Taratara Kusinaki. Sajing Marian Kong Community Hall the Pangtoki Basing Kusinabagi Torum Aduda, Minister Karam Siamna, Puksak Oiba Pong Mai Tabagi Tong, Wakal Kanta Daba Laibak Masata Daba Tawongne. Nafsagi Sing the beneficiary Sing the Kakta, Pangangadaba Oibana, minimum support price ki Sing Lairaga, Mahak Amadilenga ki Maikaidagi Imung Aniasida, Tengbang Bane. Asiguma Tong Kaya Asigi Mayokta, Aikoi Puna Leminaduna, Miamgi Puksak, Matana Honaba Matam Ori Hainasu, Minister na Fongdoki. Akoi puksak oiriba phaudu mai thaduaga tauriba thong sidi wakal khandadaba ade leibak masa tadaba thong amani haina aina khanjaba napsagi sengdi beneficiary natana piba yade aduna minimum support price ki leiriba seng bek kun khaktang aina leijaraga awaba taraba family ani gi imung singda angamba mateng khara Manipur sarkar gi side gi aisa gi side gi mateng bangjabani yamna wakal khandadaba manba thong singsi tholakpa kanda Manipur Praja Singna cooperation pibiraga or natraga koi sarkar gi side tagi fazana societies the leriba gyan ta da mi singje gyan ta hanbagi tangai fadaba leire haibasi pungning da phaujai Manipur State Women's Development Corporation Limited ki makhada swing machine namasung handloom weaving machine sama yang khayan thokre Corporation asigi makhada mamang sahi lisini tara ki jun tang tara manga de December tang tara mari faba pang thokiba tara mangarak suba batch ki vocational training singda machine singasi khusina kibani embroidery tailoring amasung handloom weaving haina trade ahum thokna khaidoktuna training program asi sahi khudingi calendar program oina sathaduna lakhibani MSWDCL gi Maikai dagi machine singi mamalasi chada humudra puthok laga beneficiary singna chada kuntra khak puthok halaga ahom mamal da phang ki bani tera khamnam mere community hall da pang thoki batharamadu da MSWDCL gi Imphal gi sia person S Saitabamana nupi nupa thong manai haidabasu nupina senthok lambi leitrabadi imung maratapna panma ngamloi Nupi Singi Damakta, Langang na Piri Skim Sing Mafam Kangna, Miamda, Panganabagi Pandam the Corporation Asina, Say Kudingi Fisalon Saga, Marinaba, Mason Kaya, Miam the Fangan Lakli. Afaba Sakapa Kunai Ama Oina Bahonabada, Nupi Sing Asoba Tawdang Lerabaso, Nupi Sing na Amaga Mating Pangnabagi Wakalo, Laitrabamasung, Lingzel Manatrabadi, Kongzil Tuna Sakat Bangamloi. Nupi Sing awang thak ta thamba kunai ama ohenaba nupi sing su nupa gomna senthok lambi lehenba tangai fadre nupa nupi tidana puna senthok lambi lehelaba matamda da marata panba imung oibata natana semilon faba kunai ama oiba ngamgadoribani hainasu fongdoki Sama-sama sangat bahaya si nupa nupi thomana besani, makoina nupi dan nupa thomana besani hadislah senthok lagi, lekterkadi, nam ceki masa nam tanah pai bersama dengan mana masih ani macam nupa kuasasu nupi senthok lagi tahun apa kita masih Manipur State Women Development Corporation na senthok Lainnya bagi kamarta santi lagi pun nama orang dan kita kamarta amarung sejauh ini.
ngasi upum mapalom taba matamda taramathu subasam rifles amasung more police ki team amana more 1 number 4 sunrise ground mayadagi supermarket dagi khulai lalonba mioi ani fare taramathu subasam rifles amasung tenopol gi SP Dr. S Ibomsa gi mi makada SDPO more Lawrence amasung more OC inspector H Chauna Singh yawat more police ki team amana ngasi ayog pung nipan taba matamda akanaba paw ma fangbadagi mafam adudagi mioi ani adu fabangam kibani Farmi ani adudi Myanmar gi Chin state ki Sikha district ki Tawkhyang dagi Liansung Mong ngaite sei koni thoi apokpa Giren Thang ngaiti amadi Sosambu district ki Bangmol dagi Jamkheng Mau ngaiti sei kunmang apokpa Dong Khan Pong ni makhoi ani dagi magazine amagalonena 5156 HK rifle ama Kenbo white ama masung mobile phone ama phagat pangamle loinana makha tabu wahang pong sathana bagidam akoi animak amadi fagalaba polam single loinana More police station da khushina kare hari More found in Seliba National Highway 2 gi its Mongjang khul manakta ID ama thas ki tangkon ma thode leram adu ngasi tek ta kaidana IGR South ki bomb disposal team na logthokre ID adu more da laiba KLP Air Post ki Tramathu Sabasam Rifles na tangkon ma thoge upum mapan makai taba matamda patrolling satlingai da thengdara kibani KLP Air Post amasung Mongjang khul faudna seliba National Highway number 2 gi lambi mataida sakhangdaba singna thamlamba ID adu ngasi ayupum mapalum taramdai da logthokhi ID bom adu mafam adu dagi logthoklaba matungda mi tadaba singkhong amada puthok-tuna pokhaihanki Haukiba tangkunda hafta kangjebong area the Imphalis Police Commando na thibom gi thabak sathabada RPF PLA gi active member ni haiba ma fari hari farmi adudi labuk tongbam TS Kumar Sarma sayang khaini thoi apop laikhidraba El Siam kiso ya school hirungan balai kaida gini numin asi the Imphal West Police Commando na mai Imphal Bazar da thibom gi thabak sathabada KCPMC Progressive ki khaidem Bijoy Singh LS Maitei sai kuntramang apop case iboyama Singh mayang Imphal Anilong bi thana awang laikai kogbami ema safari hairi loinana haugi batang kun ma thoi de lilong kalai khong area de Thawal Police Commando masung taruk suba sam rifles ki apan pu amana lilong tolen khulda thiboma ki tabak satabada UPK gi gang member ma farmi adudi Muhammad Kausir Ali sai kunipan apopa laikidraba Muhammad Abdul Sata lilong sandrakhong maning sana khongdagini haina police department gi PRO na thadorapa sera ma khangalakli haukiba nabi makunda Kansipur laiba Catholic school da canteen famba nan Manipuri ama nongmaina kaftana halam kiba adu da sianaba mioi singni haina ngasi Imphalis police na phagat pangam kre kawan naurem lekai gi mafam khara da RPF PLA gi mioi sing lairi haiba pau thajaba yaba pau fangbadagi Imphal West control room da hana pau piraba matungda Imphal East ki SP gi ming makhada additional ASP operation Wongpam Kasana Lusingba DSP CDO2 Imphal East DSP Operation Imphal East amasung CDO Imphal East Inspector yauna mafamadu da counter insurgency operation satabada RPF PLA gi mioi ni haina singnaba kawa naurem lekai dagi naurem baruni gi masanupa naurem loken LSRK chahinipu rom surabami asi mayum daleram khide loinana Police na makhatana fangba paugi matung ina kaksing kaithelda sangsinbada naurem loken LSRK hariba mioi asi thengnabadagi wahang pahong tawada mahak sanasam anil kauba RPF PLA gi mioi amagi makhada tawba thabak tawba mioi ni haiba khangmangam khre mioi singasi paisa khaiba ID bomb plan tawba masung tongan ba makhal gi crime da senaba mioi ni haiba khangmangam le loinana anil hariba mioi asi gi yathang matung ina naurem loken LSRK hariba mioi asina Catholic school Kansipur canteen farm nan Manipuri adu kaftuna hatki bani haiba loken LSRK na police ta fongdorakle haina ngasi Imphalis police station da pawmis ngunabada ASPK kavip na fongdoki loinana makha tarakpada thongjo part 2 dagi sanasam khomai gi masanupa Anil LS Tomjau LS Johnson sayang khairom surabami asisu phagat khre amasung mafam adumakta dagi laikhidraba famdom gulab ki masanupa famdom ibomsa kauba sayini puram surabami amasu phagat khre makhoi dagi 9mm ki pistol amaga loinana kapa yariba life round nipan phagat khi
loinena mobile phone ahum su phagat ngamle makha taba ain gi ba thabok sing lokhan ba gi damak makoi sing adu singjami police station da sinaragani haire nakala moram da thaja be ba pawma gi phangba gi SP Imphal East ki miyang makha da district asigi police ki kangbu amana kongba laisram laikai dagi UNLF ki miyoi ni haiba nupa ma phagat kre miyoi adudi kongba laisram laikai dagi laikhidraba kaisam kulege masa nupa kaisam premjit alias nanau sai ni phurom suram miyoi ni haire miyoi asida gi lupa lesing kunithoi galonena mobile phone ma phamangamle wahang pong tawbada mahak UNLF ki paisa thindok thin tawba miyoi ni haiba su khamangamle haire miyoi asi makha taba ain yoba thabak sang lakhona bagi damakta ilbung police station da sinaragani su haire picked up from his residence around 12:40 p.m. today. He is also an active cadre of RPF PLA. Under his direction and order, Nauram Lokan Singh has killed that non-Manipuri. That is how the case was cracked also. After killing, the Nauram Lokan Singh has handed over the weapon used for committing the crime to one Mr. Phamdom Ibomcha Singh, Pechu Lampak of Tongju Part 2. He is also ultimately picked up and the weapon also recovered from the possession of Anil. Accordingly, all these 3 people were arrested. Now they will be handed over to Singjamai police station following the formalities. Sanabadi district August thagi tang amadu nupi masa amabu izat mangalaba matungda hat ke tawrambada senaba miyoi pung humdrani thogi manungda fadrabadi laliba tang kuntaretagi national highway number ani Imphal Dimapur lambi ban tawragani Manipur press club ta pawmis unabada laimai pui naga rongdi Manipur ki president TS Priscilla na Tamelong district ki karongmun nungzektagi case Kasin Makau Mioi Amana, Sahitara Marita Ngai Binipimasa, Amabu is at Mangalaba Matung the Hat Ketaurmani, Tododugi Matang the police natiba Pangdabadagi, Haukiba September Tha the wanted Lautokrabani, Nipimasa Dugi, Pibam Pagalaktuna, Mayum the Imamanungi Mio sing the Senadun lady, Tamari Surafaba, Gamenamasung, my never sing na Nipimasa, Asiki Mapunsi, Mangalama Mioi Amabu Fabangam Dabasi, Libok Tibani, State Asiki Tamelong district in Miamna. Kasin ba hariba miyo asi phabada mateng pangbiu haina su paujilakli matam pire su police da su pire government da su pire animak da pire phadrabne na akhoi hojik tigi hona 72 hours si pie asigi manung da phadradi akhoi si 27 morning 6 am to 6 p.m. in the evening. Akhoi si total shutdown si National Highway number 2 si ban taurani. Hojik ti Chief Minister oisno or Home Department kana oisno akhoi bu tawbigno haina thiamba lagraso akhoi di asigi manung da pha hodra de akhoi de amuka handokra roi. Akhoi na ban tauraga untoward incidents asok anak ya thokla rasu government na si di puga dabni habse akan ba wahai oina government si da thamjabani. Tenopal Assembly Constituency ki manung san laiba Pradhan Mantri Gram Sorok Yojana amasung Special Plan Assistant ki makhada CM Hauranaga loishinna laiba amadi CM loishinna CM lori haina sel lokthokraba thabak sing tha sigi kuntradagi CM haudana loishinna ba hona drabadi mathang thadi CM amadagi haudana numitari ni Imphal More lambi National Highway number 102 thinglagani haina maring kanub ki civil organizations and fongdorakli ngase Tenopal Assembly Constituency ki manung san laiba tuisemi khulda pangthopa pawmisung Bamada Maring Uparup Assembly ki President L Modun Sarangan Hai PMGSY ki Mapan Super Fees ki Makada 2014 da P ki Bawa Oda Amada Tuisemi dagi Saman Fai Faubagi kilometer taramari kak sangba si WBM Loba Horamnaga ngasi sahi ani helala Faubada Koilas Thabi dan Lady Kodeng Thabi dagi Rilam Center for Bagi Lambi Part 4 Lebagi Manungda Part 1 Amasung 2 Suba Loisilamnaga Part 3 gi Tangkai Ama WBM Tauramle Lemauriba Tangkai Amasung Part 4 gi Sarukta Kariguma Amata Suba Haudana Lady Masi Getagi Kangoi Kolen Faba Kilometer Taragi Manungda Kilometer Ani Khak WBM Ahan Balaya Suramlaga Makha Taba Thaba Amata Sudana Lady Miam na Thiangnari Khodong Sada Basinga Sianglaga Maring Uparup Assembly Maring
Nupuya Yinglam amasung Baring Students Union na PWD ki Chief Engineer amasung contractor sing unadana wari sanabada ningol sakoba loibaga thabak suba hawangani haina thajaba piraki adumapo ngasi phawba thabak suba hawbidana leire Miamna thajaba thamliba asida thabak oina onthoroktrabadi hen akanba khongjang sing sangsilagani haisu section wa thamlakli Salibana Mathas Taramanga da Sandel district Manung Sana Laiba Sajik Tampak Tamari Suba Sam Rifles Kutok Nabaki Dr. Lake Hidraba Surgeon Major Mianlung Aseng Mamaming Ngaming Lung Kibzen Apopama di Apopi Mingna Yanko Pau Kibzen Amasong Tilam Kibzen Laifamna Kangpopi district Bongbal Gamnom Bilestagi Hariba Lanmi Asin Lake Hidabada RPF Amasong MNPF na Yaulgi Ikai Kunabu Ulakli Manipur Naga People's Front MNPF ki Assistant Publicity Secretary Thomas Newmay amasung Revolutionary People's Front RPF ki Assistant Secretary Publicity Bangkim Napuna Koyek Tauduna Thadurakpa Cherula Cinema Ka Taraduna Surgeon Major Mianglung asi Manipur bu thamoi senganung sijaba chingmi tammi khaidaba apunma Manipur gi khanjaba ningtam lanmi amani hairi Hauji matang saida break amatang lawjage break matungda namul turelbo amanga soi tausinpham oina sizinarapagi matangda impact news ki akhanaba pawda mama amadi Manipur mas maling tongan tongan ba I paw sing pudana laksage impact news po meng ta da lebiu znet break matungda taran oksari hauji bakhada ba pawda Manipur da lariba khungang sing amadi tongan tongan ba manung hanjin ba mafam singda phong na mapan thoksin ba madi amanga soi tausin ba gi hainabi tamna tamna thadok narlabaso Imphal mayon da lariba namul turel torwan gi saruk kharadi ngasi su miyamna amanga soi tausinduna sangbada hangoi ba mafam mama oidun leri hiramasigi matangda impact news ki reporter Khetramim Prem Sandagi akhanaba report ama I know Zulu University Imphal mayon da laiba miyamna maharani thong haina khanariba thong asigi hek manatani thong asigi Maning thang saruk habitare khogi wahang lakairom thangba saruk asigi hek makha thangmoda leiriba nambul turen gi torban asi Manipur gi waina khwaida gi chawgai phong phumna mapan thoksenbam adum laba mafam ma oiri hari mafam asida hojik hojik oiri phim madu miyam punna miyeng taminase Manipuri khwaidagi chawba kaithel oiriba nongmoda miyoi lising kaya tilliba khwaiman kaithel asida chathok chasin tawriba miyoi kayana nambul turen gi tormanbu amang asoi toksen pham oina sizinari ayu angan badagi numidang athenga fawba potpham famlibi dukan famba amadi kaithel karakpa miyoi singna mafam asida amang asoi toksen bana turel asi hena mosin hannabagi masak ama oiri Miyam pumna magna kangnaraba mafam asida ifong fongna amang asoi toksallabasu Imphal Municipal Corporation amadi mari leinaba authorities singna ngasi fawba mideng amata changmidana leiri miyamna mapan thoksalle hariba sugum laba khogi nambul turen gi torban asigi hek manakta khogi porfam famlibi ima singa wari saduna kari karam khudong chara basing thengnaba aduga kari maram gi dama mafam asida miyamna changduna pan thoksan bana mafam aswaida khogi akoibada pan thokfam government gi balai tabra haibna chingba wapum khra khogi sanjage Pamba yam wana pamgre bungo nongmi hingdaya da bagi pambane ado koina haijaru matanda jo thina thina ngangbi da me khana bada so to lore ado haibam khangde bungo yam wana hinga jali mawi hin ado ma khogi IMC gumba tongan ba authority sing hai tare ko sida campaign to bolai ibra moina ngasi ba oda laga yeng sin bolai ibra yeng jam bi de nong makhang la me moi di paisa pi daga ta khana raga dum han gare Kanam tan yang henbi de koi complain ta gom jula yede ado khang ba haiba na tan mina adum hingdaya da be dum family ba mangare ado soi se pan thok lak pa mi sing se se soi da pan thok pi ganu hai matam no mon kai kai haram ge siam thina nganga me noi gi naram la noi nupa ina ma jagara ga ina thina nganga me koi kappa ga le hobu su yawe si matang Asuk saukraba khwarman kethel amadi kethel ase akoibada miyam gi oiba mapan thopam ani khaktadagi hena leitri ima kethel number 1 gi building mathakta amana temporary market confirm machinda leiriba asini nongmuda miyoi lising kya tilliba mafam asida hairiba mapan thopam ani asikhakna yaragadra haibasi hangningai oiri alukoi ngang ge
ngamde ko yam ware ba ko le thing ba ngamde moi de ko na lakte yang jamam ta lakte am ta lakte campaign dong yo moi mawalok de ko mawalok widi khanam hai ko mawa tho lok de ko yam wa awa ko yam wai ba ngang ba da si jaga ji cholam ta thambi ba ko le pam si pam de government da hygienic badi mafam jana parking si malai bana sola ma sabi wa hygienic Hongna amang asoi tawbagi chang hanthari haiduna lenga asigi mahut department na tongan ba municipal council singda mana piduna puning thogalabasu Imphal mayol leiriba mafam asidi kanana su yengchin bidana thamli Clean India Swachh Bharat mission ni mayokta mafam asibu amang asoi tawshiliba asigi pathakta kan mamiyang changbagi tangai fadaba du leiri mafam zadana amang asoi tawshenba Turian da fatta haudi langchen ba amadi isa isa gi kum lagal loire haiduna fatta haudi kaya ama mapana lang thokpa tongan mafam singal langchen ba haibana chingba singasi akoi isa na isabu mohan jabni akoi isa na isa dagi haurga luba nan bagi thabak asi tawdragadi kanana so khoibu semdok piba akoi bu nahan bangam loi adubu miyam na gyan tadre miyam na wakhal tadre miyam na motuna leire haiduna lengak asina tuminna khangsan dum lagidori bra Nuna hauju tathariba sangai festival asiga mai lenana tongan ba mapan gi lam koibum kaya amadi Manipuri khwarman kaithel ima kaithel asi soidana maki thirakani adubu haiba khwarman kaithel asi lakum matamda haiba asuk chau khraba nambul turing gi torban asida sumna chathariba mapan na thokpui thabak sing asi aduma kathadon leiragadi mapan gi lam koiba singna Manipur asi kari hain launa thikani amoromda turen asida asum mapan thoksin ba ama khri toksin lagadi turel asi khara leiraga ana layong kya gi hol khomama oibata natana turel asi leira mi haiba phawba kawbu yabagi tumba kibadi adumak leiri camera person iro mosakalonen parom jariba ai ketrimayom premsan impact news Imphal Mongsang Puruki Puari gi matamdagi sanarakpa wang insi kumai Sandil district pangthokre Puruk asigi lawlokpa loiduna sak khangbagi kumai adu district adugi Mongsang Pantha khulgi ningthau NG Bingsena thaubu oiduna khul adu dalaiba Lailing Li Leling Pam da pangthoki kumai adugi manung sana khul adugi khunja singna Binsengi Pam da thaba mum pambi milen khauduna yaiminaki kumai asi lawrok pantha da khul adugi Nungayai faba imung amana thaubu oiduna puari gi matamdagi satharapa kumai amani kumai ado sakhang leba imungi masal singna sha masung mumdagi sungbayu puraktuna lawyai bahauke ngasigi kumai aduda ADC Sandil gi mihut singa masung kunja kayana saruyaki Elhango dagi hauna ipa ipuna lainung dagi thongnaga ek prithivida panba dagi hauna mashi channabani adubo 1954-55 asidako Christian society lakpadagi ko Christian leader aduna haibadagi ko ekhoi gasta masi loin thadokpani adubo ino no thadokpa jade Christian so masigi maram thingba jade ene tawbadagi ino no hodokpani Manipur Health Services ki medical officer ki grade 4 ki post ahum amasung dental surgeon taramatho ki ahangba famkhara kauri haina Manipur Public Service Commission MPSC na thadurakpa cherula mada khangalakli interest level candidates singna MPSC ki website sahi asigi December 9 fawgi manungda apply torpo yagani so hairi ngasi nongtil pung ahomnum taba dwaida ima kaithel building number 1 gi underground floor da thamba ice cream freezer amadagi mai hauraktu na mafam adu da laiba freezer amadi pot sai khara mai na sakre mai salakpa da kaithel famli bi ima event sing pot laiba lakpa mu sing kaya mipai narure adubo Manipur fire service na matam sana laktu na mai adu kanbadagi kahen ma amanga ta di thokidre ice cream freezer sing adu sabam laikai dagi Rasmani Kauba Saini Puram Surabami Amagini Hairi, Taudo Adabu Yang Simba Lakiba, Mahut Minister Taunazam Siang Kumana Hayang Dagi, Ima Kaitel underground floor sing the Sigi Makal Amatagi Port Say Tambayaro Haina, Lauk Toki Bagaluna, electric heater na Singba Pusinduna, Sak Tombamadi, Makal Amatagi Tabak Tobayaro Haina, Fongdoki. Lona December Tadagi, Ima Kaitel underground floor, basement si Gari Kamanduna, Ningtina Matau Tauna Bohodargani Hainasu, Minister Siam Kumana Fongdoki. Around 3 PM, the Mama Keki, Makaki basement, ice cream, your missing electrician, overload. My power to Pumam Madagi, so Shakitora, my Horopane. I in the basement,
kana makhal ma ta koi po tham ju yaroi adu lai makha lai ba koi electric sida koina heater da sina daga nundang na sak thongjan magum ba adai kano to ba adai apam pam unauthorized man illegal mayam koi tawri ba si mayam mai hobi masa amu we ba adu masi yam kumna department na koi ingkala haing dagi makha tan to haloro si koi parking si loina ba koi ki thamani December thadi haurane aduga February thada koi kethen sangab da loina ba koi target thami mohdi Mausa gi amangata singbarwaina yuwa haba isingi saumasung mahu langpok thokpa matamda matau karamna masibu mayuk nagan amadi masida asopan nanglaba miyu singbo matau karamna kangadagi amasung section tharang sung lahut kadagi haibadu miyamda mamutana khanganbagi pandamda itanagadagi lakpa Taranthoi Suba National Disaster Rapid Force ki kangbu amana ngasi Chief Medical Officer Thawbal amasung Thawbal Municipal Council ki complex ta miyam punna wakal taminabagi tharoma mapang thokre District Administration Thawbal CMO Thawbal amasung Thawbal Municipal Council ahum punna kusamnaduna pangthokiba awareness program adu da Taranthoi Suba Battalion NDRF ki Inspector Sunil Kumar Singba NDRF ki team amana yuwa harakpa matamda matau karamna mi kangadagi haibadu miyamda demonstration tawduna khangan ki Ain Thinkraba United National Liberation Front UNLF ki Yankhim Dolek Suba Mapo Common Nomit Lakpada UNLF Central Committee na miyamda ipapauzil pirakli lunana Yelongay dagi punna himinar kiba furup kanup singasi India da pulaba matung sahi hompuni pan lom sige manungda furup ki saktam mangsilakpa masung yelongmi furup singasi mutkigadra haibagi akiba phongnak ni hainasu cherulasina sahi gi warulasina thablakli Manipur ki singamasung tamgi mafam kayada fangliba matik mayai lairaba hidak kanaraba pambi sing manama sing makhal kaya agro hoti amasung seri ki mamal yamlaba mausa gi pukai langai punamaksi thijin humjinduna lamdamasi ki senthok lambi sagat pirabadi lamdamasi ki miyam maromdam lepsaba masung saukhat chaba ngamgani adabu lamdamasi ki miyoi kaya racial discrimination gi sakthak oiduna leiri hainasu phongdorakli ahumlak suba Norris Youth Festival Sandiga gi St Stephen's Senior Secondary School da pangthokre Don Bosco Youth Center DBYC Itanaga Don Bosco Navajivant Society Sandiga Don Bosco Net New Delhi amasung Sandiga da leiba awanongpok ki mahiru sing na punna sinkiba festival adu da awanongpok ki inghala leiba mahiru sing naha sing Henbana saru yadana pangthoki hairi festival adu hawdoladuna Kare Partners ki Chief Operational Officer Liz Rosna haikibada skill training piba English amasung basic Hindi ngang baningtina tambibana awanongpo ki naha singna atoba city singda thabak thibada chawna kanaba pigani Arunachal Pradesh, Assam, Manipur, Mizoram amasung Sikkim mahiru singna ningthiraba jagoi isai utuna awanpok lamdamgi phajaba singadu utki loinana mega cultural costume show amasu utki Manipur Government ki Tourism Department ki makhada Hari Khago Umakong Development Committee ni sin numit nini ki oiba Manipur Sangai Folk Festival ki tharom ama ngasidagi Hari Khago Umakong thangapat mapal da hawdokre hariba festival asida moirang kanglerol khongjom paraba khonung isei kawi naga jagoi amasung tongan ba makhalgi thawgal jagoi kayana sar yare festival asi hawdoba ki tharom da Yaskal constituency ki MLA Te Saita Bartana Maya Imphal constituency ki MLA ki Rovindro Manipur ki Maidingule sema sana jawbasu saruyaki Sangai Festival yengba mapalam dagi lakleba singda landamasi ki phajaraba culture singasi singthan si ona tainaba mawongda uhalloisi haina kanglei imalov kil na cherolamada miyam da paujilakli paliba lengak asina lokhal leba sakhatpagi khongthang asibudi
kanglai ima lufna taramna oi adubo framework agreement ki sarang na balai serek asida yellow mi singsu mutana bakana hona si haina sirlosina makha tari nakala moramda donate blood safe sangai haiba thimda laleba nabi kunmarida sangai festival campus oriba Manipur Trade and Expo Center lamboi khonang makhong amadi hafta kangjibungda nomagi oiba blood donation camp kam awareness program ama ayupung tarama khaidagi hauraga pangthokani haina towards tomorrow Manipur gi sirlamana pause lakli Excite kia haina mingthonba Excite exclusive showroom amanga si Sangai Pro Mamalekai da hangdokre Imphal West District ki manung sanba Sangai Pro Mamalekai Airport Road laiba Rajendra Complex da Mohan Motor Works ki provider Maibam Dinamohon Singa nga se pung tara taba matamda showroom adu hangdokibane Excite Kia gi provider ma oriba Pukramam Babuna Fongdorapada Excite Battery na lamdamasigi pollution asi kharada orebasu handhaning bagi pandam da showroom asi hangdokpani showroom asi gi manung sanna customer kia amasung hangani hairi customer kia asina makhal khudimaki battery sing semagi khodong saba lehengani lonena showroom asi hangbagi ahanba tha haibadi December amasung January thada special offer oina battery exchange ki khodong saba su pigani hairi Kanagumba mi mana hojikse battery se yadraga anda kadai de check tawgadage habase kangauna bagumba leiba adugi damakte koi customer care oina ikona tawdoiba battery dugi model amadi magi size dui matungina aikoina scrap beru malepaga aikoina aikoidagi excite ke battery se leiba matamda madugi kari haitare price aikoina kono tobi haitare tabi haitare habadi ngasai mi duna scrap battery se kamain toraga kono tawgadage habi kango chamamnabado adus lokthok jaba haitare loinana ngasagi khoi proper hatabadu khoi mafam chana loisanna bagi haib tare ngasagi kanagumba local kharana pangthu thugaraga pangchem sema gumba tawbudu soil pollution tholok ba yabagi kano do madu masu kona lokthok saba hai tare Cine Directors Guild Manipurna organize tawduna pangthokadoriba anirak suba Manipur Short Film Festival lisini tarani pangi form thas ke kunmanga de kumafan phawba tharagani haina Cine Directors Guild Manipurna thadorapa siawla mana khangalakli Short Film Festival asida sar yaning ba singna haujuk satriba Sangai International Film Festival asigi Cine Directors Guild Manipur gi stol dagi lakla lorba yagani haina su chirul cinema ka tarakli haujik sanabagi pau Taramatui suba Manipur Polo International Tournament ki ngasi Imphal gi mapal kangjebungda ahanbu oina Manipurda polo sanaba lakiba Argentina amasung Morocco anina sanakiba exhibition match aduda Argentina polo team na Morocco polo team bu panjal nipan ahumda maiti pikre Sathariba Manipur Polo International Tournament asing ngasi sanakiba ni suba match na USA polo team na India polo team A ipabu panjal ahum anida maiti pikre Match asida mai pakraba USA ki panjal ahum aduna match asigi ani amasung ahum suba sakarda Brahman Wells na panjal ani aduga ani suba sakarda na Nick Johnson na panjal amasan ke match asida mighty horaba India polo team A ipa gi panjal ani aduna Mezo Narendra na match asigi ahan sakarda san ke Manipur Horse Riding and Polo Association asida na pangtho lebat international polo tournament asida India team B Manipur polo team Morocco polo team amasung England polo team na pool A da sar yabaga lunena pool B dana USA polo team Argentina polo team amasung India polo team A na sar yare ngasi satariba polo tournament asigi hawdopage tharum aduda Works Minister TS Biswajin amasung Education Minister TS Radhisyam aniga lunena Manipur Horse Riding and Polo Association gi thawpuriba miyoi kayana sar yake hayeng polo tournament asigi ahum suba match da England amasung Morocco ani lamba taunaragani Historically, later proposing this game is a messy of that with I think my promotion to the habit that regard to culture, later was my two students here on the land. Even if Maroina, only can buy the whole university, the whole organization follows it. Which is a still such a day, otherwise, we go and we might get a story to see Yamna, Matikava, the foundation, the policy of the policy. They are in the awards to be my talent, and Tapanina, and my time work to the policy. Able my
Nakalamoromda Sangai Festival Sargam Oina Indo Myanmar gi Mari Fagana Pandamda Technopol Police Amasung Tamu Youth Network Myanmar gi Oiba Football Exhibition Miss Amangasi Mori de Laiba Eastern Science School Ground Pangthokre Technopol Police Amasung TSB Sandra Memorial Football Academy Anina Student Pangthokiba Football Match Aduda Technopol Police na Tamu Youth Network Myanmar bu Panjal Amasino de Mighty PK Technopol Police ki amatangaraba mai papa ki Panjalado Commando More ki Assistant Commandant Tes Krista Tombi na san kibane Football Exhibition Miss asigi sarugama oina Maite Council More amasung More Youth Club ki Maraktasu friendly football match amasu pangthoki match asidana Maite Council More amasung More Youth Club sanabada Panjal amam sanaduna draw satki tungda torch taunabada Maite Council More ngamduna mai paki Football Exhibition Match asida Technopol District ASP Dr. S. Ibomsa Custom Preventive Force Moregi ASP WHK Lowing District Asigi Assistant Deputy Commissioner N. Gojendrosu Saruyake Amana koi friendly match ni kaba kadaba kanana kaba kadaba wafam koi thidana koi yam nungai na sanagi yamna nungai ba match samu oigi koi mafam sida su koi Sangai Festival gi chap chawa ma ho do koi pi bangam no hona jabani masida koi ju Sangai Festival gi chap chawa ma ho ma koi more sida pi bangam jare haibu gi koi nungai ba phungdok chari Technopol District Police ki ma ke de Housing Satariba Sangai Festival Sargam Oina Thas ki Konmanga Madi Kuntarukta Myanmar gi Nupi Football Team Amaga Manipur gi Nupi Football Team ga friendly match ama Khumala Park Main Stadium da Nongtil Punga Mataba Matana Pangtholgani friendly match asida Saru Yagadoriba Myanmar gi Football Team ngasi Nongtil Imphal Thonglare official manga amasung Sanarik Kunna Saba Team asi Institute of Sports and Physical Education Mandalay gi Director U Myo Min Ong amasung Committee for Implementation of Act East Policy Manipur gi convener R.K. Sibasandrana Lusingduna Imphal Yorkibane Myanmar gi Nupi Football Team asida Chaliba Chai asigi August thada Malaysia da Pangthokiba Southeast Asia Football Championship ta saru yaruba Sanori manga yauri team asig official amadi Sanori Singanga Sinimidang Hotel Classic Grandie da Pongmisting unabada R.K. Sibasandrana haikibada football match asi Myanmar amasung Manipur gi mari fagatna pandam da pangthoknaba honabane Connecting people through sports haibe hiramda pangthokadaba football match asi sel tingdana lamdamasi ki miyamna yingbiu match asi ki matungda mathang sahi ki January 23 masukoni panda Manipur gi Nupi football team amasu Myanmar satuna football match sanarugane masida natana khongsat asida Manipur gi media team amasu pudana Myanmar gi media ga unabagi thauram amasu pangthoknaba sem sari haiki Institute of Sports and Physical Education Mandalay Director U Myo Men Aung na haikibada Myanmar gi Nupi football team ama Manipur da laktuna sanaba phanglagani khanbada nungaiba phawi football match asina lebak asigi mari fagatpada natana egis policy thabakta khomang sausin mangamalagani makha taba oina Myanmar gi sports team kaya Manipur da laktuna sanabagi thaurang tauragani haiki Sanagadariba football ki theme di connecting through sports. Anamba yumpham oirga sanajabani sumaina sanaba sumaina hek pulli goidi ek is policy gi laiba pot chi khongjel yam yangjanni tang 18 ka 19 da January gi seis Manipur gi team ne mayam sing se amu akoi sanaba chasagani friendly exhibition match oine du sodum yangon dagi mi tara ga mangana saba press team ma tang 18 ka 19 gi si yauna ba sula ka dawri media masin interact taunaba media mayam chachanaba aduma so koi sinja dawri Manipur dagi yamdrabada 15 to 20 di mama koi Mandalay da chatlaga regional press interaction with Myanmar and the India and particularly Manipur adusu January 2000 အခုလိုပဲကျွန်တော်တို့ဒီကိုလာရောက်ပြီးတော့ချစ်ကြည်ရှင်ပြိုင်ကစားသလိုကျွန်တော်တို့2018ခုနှစ် January 29 မှာလဲမန်လေးကိုတခါကျွန်တော်တို့ဒီမဏိပူရပြည်နယ်ဘောလုံးတင်ရလာကမ်းမှာကျွန်တော်တို့ဘက်ကလည်း Festival ge mari lenana ahum suba international invitation kang tournament Manipur madi mapalam gi kangkhut ama oriba Bangladesh kangkhut ani mai pakre ngasi komalam pak ta laiba Manipur kang sang sana ki ahum suba match aduda Manipur kangkhut na hojai kangkhut po yamal laksana panjal taranipan mangada maiti pa piki bagalunena ngasi singjamai kang sang sana ki ba tournament si ki mari suba match na Bangladesh kangkhut na haila kandi kangkhut po panjal tarani thoi marida yamal laksana maiti pa pibangam kre
Arts and Culture, Tourism amasung Youth Aviation Sports ki miyang makhada Manipur Kang Association sen satariba Kang tournament sida Bangladesh, Jiribam, Hailakandi, Hojai, Kasa, Myanmar amasung Yum Manipur gi nupa Kang khutari na saru yare. Hayeng polo tournament sigi Kang tournament sigi makhata ba match ama singjamai Kang sangda sanagani. Darius Soba Sangai Festival ke sarugam oina Khomalang Park Sports Complex sathariba Indigenous Games amasung Adventure Sports ki manung sanna ngasi ayuk angling khoi sokpa ki competition ama pangthokre. Competition asida Manipur ke tongan ba mafam singdek lakpa competitor Sani Kunthran saru ya ki ba thorum maduda Youth Aviation Sports ki Commissioner Aish Dilev IAS amasung Director N Pravin IAS ka loinena Department asigi masak naira ba mi kayana saru ya ki. Ngasi angan mayukta ki hauna nungthil fawa sathakiba competition asigi ahanba position da selgi mana lupa lising tara ani suba position da selgi mana lupa lising tara na basung ahum suba da selgi mana lupa lising manga khusinaki ngasi nungthil pungmari da angling khoisopa ki competition asigi mana matum yanthokpa galonena UB lakpi mukna takhanabi International Kang amasung chaibi ki masana sing Khumalampa ki tongan ba mafam sing da pangthok liba thorum sing asigi paulo ba laki ba paumi sing na thorapa gari sing adu sports complex asigi makha thangba main gate laiba parking da thamlaba matung da khong na sanglaga pau sing adu lobi haiba wafam mama yas ki thawrel sing na paumi sing adu da thamlaki khong na salaga paulo bada matam yamna sang na sangada ba maramna paumi sing adu pau amata lodana halaki Lamdamasigi miyam da hauzi Khomalang Park Sports Complex sathariba Indigenous Games amasung Adventure Sports ki masana singasi hayeng dagidi lamdamasigi sanaba bu thawai hapiriba miyam da makha tana pau piba ngamloi hairi mayam le thok piratna asigi Khomalang Park ki angling competition ase koi successful ore haina lokjaba yare na khali sadai da mayam response to virat anglers mayam Unuma ada nabi dini yang masuk lagi ni, sandi yang masuk yang ini malah kasida orang kita mereka tolong tahu official singsu asli ikres leba mayang masuk yang orang tapi lagi ada nangasi bisna ahaba kumaba tamilaba ada lagi ba nabi ani islo tasisu dena mengaiba kompetisi kanba ulu isunu Humpum Dwerek Suba National School Games and the Summit in Girls Football Tournament Sar Yaragwada Manipur ki team nga Simphal Thadokre School Games Federation of India gi miyang makha da pangthok kadoriba Games asi thas ki kuntra fawba Orissa gi Angul da sathagane Manipur ki team asi da K Tombi Y Fabi L Bizoya Rosie Y Zenita Y Indica Sahina Sheikh L Anita H Lakshmi S Daina K S Lakshmi Lovely Gola TS Rosini L Bibisha Y Indira S Deni amadi M Rosia Haribanupi Masa Football Sanare Singasigi Lamjing Lamtakpana N Saubina Oibagaluna Manager ki Thaudangna L Sanatombina Oiri Indian National Hockey Team ki hana captain oinami sandaroi P Susila Sanuga Chief Minister Nong Thomam Bireng ngasi unakre panme yawadi English ni taratar ki Olympic te Indian Women Hockey Team bo Susila na captain oina lusing kibani Chief Minister Office ta unaki badu lamdam asigi hawgal liba hockey sandaroi singbo hena khodong chana bagi damakta Hockey Academy ama lingkhat pinaba Chief Minister ki puning sing sinki loinana Chief Minister na su hiram asigi matangda mainanaba ministry ama song department ka Tanaragani haina thajaba piraki Chief Minister ne state asida Football Academy ama thuba matamda hangnaba thaurang leiri haire Susila amadi Indian Hockey Team gi mafamda tung koina mai paknaba Chief Minister na hipapaujil su piraki haire Shaolin Kung Fu Martial Art Academy Loktak Project Sinna Ngasvidagi Hauraga Numit Humni Subna Satagadaba First State Level Shaolin Kung Fu Championship Ngasi Loktak Project Station Gi Chief Engineer Bedi Ramna Loktak Project Community Hall da Hodokre Tongan ba Manipur gi mafamdagi laba team taragi apun manupa nupi sandari sam hupumapan na tongan ba magi wet category tara mathoi da athoin tanagani ngasi ga hodobagi tharamadu da PK Sindhu Senior Manager Loktak Power Station amasung India Kusu Federation gi chairman Kes Jogesur su saruyaki
Humhumduri Suba National School Games and the 14 Girls Handball Tournament Saru Yarugada Manipur gi team ngarang Rajasthan gi city ama oriba Bikaner gi damak Imphal thadokre School Games Federation of India gi miyamakha da pangthokadaba games asi thas gi kuntra fauba sathagani Imphal East gi I Barlisanu and Deepa S Rosni cases Bhumika amasung case Sonia Imphal West gi TS Angobi T Basanti amasung and Eastern Saru Yabagaluna Thawal dagi H Avia Y Malanganbi H Sayamasung Rectica and Sandial dagi and Julia TS Nilan amasung TS Anjali Galunena Kangpokpi dagi TS Gitanjali Saru Yariba Manipur Pimasati Masigi Kosna Ice Manigun Sanun Oibagaluna Manager gi Thawdang El Gozendrona Lowry How's the Arabada Moraba Paman Pizari? Congress Party na framework agreement for Kolai on a season Naduna, Miam the Mipai Bapokana Bapona de Haina, BJP Manipur President, Case Baban and Hairi. Sub Depot Manager Yasinaba Purapati All Manipur Petroleum Products Transport Association na Samsilamba Kongjan Handokre. Taramatu Suba some rifles, some more police affirmative Amana, Aina Yadaba Kolai Ladonamio and Ifare. Senapati the August Tad and Pimasa Ikai Mangala Bamatang the Heart Ke Honor Mamio Yadu, Father Abadi, Infal Dima Pulambi Ban Tauragani. Amasung Taramatwerk Suba Manipur Polo International Tournament and Sanaki Bametsa, USA and India team Eva Pandal Ahumanga, Mighty.